Israel hariba country asigi maikei Hamas losinabagidamaktani haiduna chithariba Lanfam asigi anauba phase ki oiba operation kayasing asigi manungda Qatar hariba US ki ally oiriba Arab country asigi mathakta chatakiba air strike adugi oiba consequence asi aduki matik yamna chawgudori. Hausi Qatar khakta natana lairiba Arab ki oiba US ka hanadagi hauna mari chetpa partner oiba country sing asi ngasidi USA hariba country asida kanamatana thajadre masigi oiba yamna chawba development ama khakta Islamic Arab countries in the Maikei Nato Gumba alliance and form Tonobi the Maktiam Kanakari Badu, Madumak form Tobungam Kidaba Targas Housing Nato Yamna Manaba, military Pek, Ama Saudi Arabia, Amasu, Pakistan Haidiba country in Iski Marak sign Tokre. Karigumba Lakaduriba Matamasi, Saudi Arabia, Nutragana, Pakistan Haidiba country in Isiki Manunda, Ama Hector the Karigumba Atopa countries in Maikei aggression so Torok Pataragadi, so Torok Libak aggression Adu, country and Imak Torok Libani Haina Louduna Puna Excel Lokat Pinaba, Haibagi Oiba, framework Amaka Yauri. Puari you have revising the Equina Hangatuna Ying Lubumatum the Tokriba, Achouba Lanjao Malemasi, Han Balanjo, Amasun Anisubalanjao Buogira. Country ke amagi maikei military yoiba alliance from tonaduna magi oiba group semjinaduna angam tanabadagi thokibana ayamba loinamak oiribani Kudamoina in 1971 yoibi India Pakistan yoiba Lanfam da Bangladesh liberate tawkiba adu matamadu yoina leiramba Indira Gandhi yoiba lenga aduga USSR gi oiba lenga aduga sign tawnakiba defense pact adugi yamna maru oiba role laiki matamadu de US gi maikei digi Pakistan defend tawna ba lakpa matam da USSR na India gi damakta phongna lepkibaduna maram oiduna achouba Lanfam ama thokpadagi ngathoknabagi damakta US amasung USSR ani mahandoknaduna leikibana India amasung Pakistan gi oiba Lanfam adu yamna chawna India na maipakpagi oiba maram amasu adamak oikibani maram adu ngasi aikoina leiriba 21st century gi oiba matam asidasu malem asigi oina leiriba country sing asina survive tawnabagi damakta honaba matam da military alliance natraga partnership asi adumak mathau tabadi leiri matang asida lusilakliba asina magi oiba military partnership khanduna partnership gi oiba deal sign tawnarakpa amasung military alliance form tawnarakpa asida Nakal amagi maikei khara ngamlapna chatuna nakal amabu namthaba ngambagi mhutta yamna manaba power ama kakta mukhai narakpa asina lanjao ama thokpa yoibi khwaidigi chawba maram ama adubak oiduna laklibani madugumlaba matam adu hauji amuk yausilaklagara haibagi oiba wahang asidi Yahananbada Pakistan hairiba India gi yumthangnariba country asiga Saudi Arabia gi oina sign tawkiba deal asigi matangda amuk yengbinasi Nakalani maki maikei digi sign tawnakiba agreement aduda wafam kiyama yauri Mamangagi matamdagi su hauna Saudi Arabia amasung Pakistan hairiba country asiga defense gi oiba lambi asida aduma punna kusam naduna thabak tawbinaba Pakistan gi oiba lanmi singna Saudi Arabia gi oiba lanmi gi post paiba adumak thengnakre hairiba mari asi India ga Saudi Arabia ga su adumak laiduna laklibani Tabutabu handaki oina yauriba pek asidi yamna maru oiba wafam mama haiba taragadi Nato gi article 5 ta laiba adugumna yamna manaba framework amakakta karigumba country ni sigi manungda amada atopa amana aggression so torpa taragadi hairiba aggression adu country anima asida so torpani haina lauduna punna madubu thingnabinaba haiba gi oiba wafam asini Pakistan amasung Saudi Arabia gi oiba khomthang asina maram oiduna West Asia gi oina lairiba politics asida khwaidigi yamna chawba awonba ama lakre USA hairiba country asida Saudi Arabia gi maikei digi kaidongda thajaba ngamlaroi haibagi oiba yamna chawba message amakak ulli West Asia gi oina lairiba Gulf countries sing asi US ga aduki mati yamna mari chetpa aduga makogi security gi damakta USA hairiba country asida thajaduna makoina protect obigeni haiduna matam kuine digi adumak mari chetna leirakba country sing ni adu handa ikang khangawdana Qatar da Israel ki maikei digi satharakiba strike aduda US ki maikei digi convict hidabadana maram oiduna lakaduriba matam asida Saudi Arabia hairiba country asida su Israel natragana atopa country singi maikei digi attack chatharakba matamda USA na makogi damakta lepigani haibagi oiba thajaba wafam adu leitre haibadu ullibani Maramaduna lakaduriba matam asida Saudi Arabia hairiba country asigi defense ki damakta US ta khaktama adumak depend tawbagi mutta atopa country singasu anawa partner ama form tawduna Defense ki oiba hiram asida diversification ki oiba process asi chathaba hauruglibani Nauna sign tawkriba Pakistan amasung Saudi Arabia gi oiba defense pact asina maram oiduna lakaduriba matam asida Saudi Arabia hairiba country asibu atopa country singdagi oiba nuclear umbrella ama phanggadoribani maramdi Pakistan hairiba country asi phaba phattaba chawduma pangal kanba kandaba ngasi nuclear weapon leiba country ama oiribani Lakadoriba matam asida karigumba Saudi Arabia da conflict ama thokpa matamda Pakistan gi oiba lanmising chattuna mating pangbagi oiba thagdoksing aikoina adumak uba fangba yai aduga matang asida India gi oina nungaitriba wafam ama haiba taragadi Saudi Arabia na singba Gulf gi oiba country sing asi India ga aduki matik yamna mari chatpa country sing di adumak oiribani tawbatabu mamangi oina India amasung Pakistan gi oina leikiba conflict sing da makoina Pakistan da mating tawsuba taraga su yamna thoidok hendokna tawkidabani adubu defense pact asi leirabani na karigumba lakadoriba matam asida
India amasung Pakistan gi oiba conflict ama lakpa matamda Saudi Arabia hairiba country asigi maikaidi ka hena yausilakpa taragadi Asia gi oina leiba politics asidi yamna chawba onma ama laktuna Lanfam Achouba ama invite torukpagi oiba fivamda lakadoribani maramdi India gi maikaidi kisu madugumlaba condition ama lakpa matamda atop alternative ama yenglaktuna India gi oiba atop alliance ama form torukpa taragadi yamna chawba regional stability asidi singnarakadoribani matang asida yamna luba wafam ama haiba taragadi Saudi Arabia hairiba country asiga Iran hairiba country asiga mafam swai oina mapangal kanba country singi manungda makhoi asi oiribani tawbatabu hairiba country asi makhoi gi ethnic line gi oiba Sia amasung Sunni gi oina leiriba lai asina maram oiduna thoidokna yanadaba country singni makhoi ani gi oiba result oina hauji Yemen hairiba country asida Saudi Arabia na back tawba lenga ama aduga Iran na back tawba lenga ani gi oiba marakti yamna chawba civil war ama lakliba asini maram aduna lakadoriba matam asida mamangi oina history da laikhiba adugumna Sia Sunni ani gi oiba Iran amasung Saudi Arabia gi oiba conflict lakpa matamda Saudi Arabia hairiba country asidi Pakistan hairiba country asiga kui defense pact ama sign tawkhrabanina laktau yadabanina Pakistan gi maikei gi Saudi Arabia gi damakta leptuna Lanfam asida yausilakpa taragadi Iran amasung Pakistan hairiba country ani sidi yumthangna duna leiba country ama oibana makoi masel asi yamna fazadabagi oiba wafam ama adumak lakpasu yaribini aduga hairiba wafam asi USA gi maikei gi sum mayek sing adumak khanglibani maram aduna masigi oiba weak point asi US ki maikedi exploit tawrak loi hainingai thoidokpa leite matang asida athuba matamda oirakpa yaba yamna kiningai gi oiba situation ama haiba taragidi hauji Israel hariba country sigi maikedi gi Hamas losinabagi damaktani haiduna changsiliba Lanfam asi lepa naite athuba matamda losinbagi oiba mamisu ude ikui kuidringaida Qatar hairiba US ki aduki mati yamna chetpa mari leiriba US ki partner oiriba Qatar hairiba country asida forward strike tawkriba asini maram aduna lakadoriba matam asida amuka suhana Qatar da strike tawrukpagi oiba oithokpa lei Turkey da forward attack chataba yai haibagi oiba wafam Benjamin Netanyahu gi maikedi miyamangda adumak phungdokraba aduni maram aduna lakadoriba matam asida Arab ki oina leiriba country sing asigi maikedi punsinduna Saudi Arabia Qatar na singba country sing asi directly yaudaba taragasu makoina fund tawduna Hezbollah da oigera Hamas da oigera leiriba atopa group sing asi da sponsor tawsinduna hena Lanfam asi kankat hanbagi oiba situation adu lakpa matamda Israel gi maikaidigi karigumba strike chatharakpa adu ngakthoknabagi damaktani haiduna Saudi Arabia na tawriba asigumna Qatar hairiba country asi natragana leiriba atopa country sing gi maikaidigi su Pakistan ga defense pact sign tawnarakpa taragadi US hairiba country asigi maikedi kaidawungda Israel hairiba country asi mathanda langthokloi haibasi miyamna loinamak khangladuna leirabo wafamni maram aduna Qatar da amuka hana strike lakpa matamda Pakistan amasung Saudi Arabia na singba country sing asina thoktuna military confrontation asi lakpa taragadi adumak yamna chawba lanjaw ama laktuna West Asia gi oiba region asi aduki mati yamna chawba lanjaw ama lakpa yabagi oithokpa adu adumak leiribani matang asida Israel gi maikedi Qatar hairiba country asina Hamas ki oina leiriba luchingba terrorist sing asibu kankatuna thami haibigi oiba yamna chawba acquisition amakak leiribani maram aduna suksoi soidara athuba matamda amukasu hana strike tawrukpagi oiba oithokpa adudi adumak leiribani Hauji Pakistan amasung Saudi Arabia gi oina sign tawnakiba difference agreement asina maram oiduna West Asia gi oiba wafam sing asida lakadorba matam asida atopa country singsu military alliance form tawba natragana defense pact sign tawnabagi oiba tawdong sing asi thorokpa yabagi yamna chawba oithokpa sing leirakli